ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯇꯦꯁ ꯇꯧꯅꯕ ꯔꯥꯏꯗꯜ 5 ꯈꯛ ꯄꯨꯖꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗ ꯑꯗꯣꯝꯅ ꯁꯦꯀꯦꯟ 10ꯒꯤ ꯃꯇꯝ ꯄꯤꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯏ, ꯀꯔꯤ ꯀꯔꯤ ꯃꯤꯁꯇꯦꯛ ꯑꯣꯏ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯈꯪꯗꯣꯛꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯁꯤ꯫ ꯅꯝꯕꯔ 5, ꯃꯁꯤꯗ ꯎꯔꯤꯕ ꯐꯣꯇꯣ ꯑꯅꯤꯁꯤꯗ ꯀꯔꯤ ꯃꯤꯁꯇꯦꯛ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯁꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯐꯣꯇꯣ ꯑꯅꯤꯁꯤꯗ ꯁꯣꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ, ꯐꯣꯇꯣ ꯑꯅꯤꯁꯤ ꯑꯣꯟꯊꯥ ꯑꯣꯟꯖꯤꯟ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯤꯠ ꯑꯃꯗꯤ ꯆꯤꯝꯕꯥꯜ ꯑꯁꯤꯗ ꯁꯣꯏ꯫ ꯁꯀ꯭ꯔꯤꯟꯗ ꯊꯣꯛꯂꯤꯕ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯅꯝꯕꯔ 4, ꯃꯁꯤꯗ ꯎꯔꯤꯕ ꯇꯤ-ꯁꯥꯔꯠ ꯑꯁꯤ ꯃꯁꯤꯗ ꯍꯣꯜ ꯀꯌꯥ ꯂꯩ ꯍꯥꯏꯕꯗꯤ ꯑꯍꯣꯕ ꯀꯌꯥ ꯂꯩ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯁꯦꯀꯦꯟ 10ꯒꯤ ꯃꯅꯨꯡꯗ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯇꯤ-ꯁꯥꯔꯠ ꯑꯁꯤꯗ ꯍꯣꯜ ꯄꯨꯟꯅ 9 ꯌꯥꯎꯏ꯫ ꯀꯔꯝꯕ ꯍꯣꯜꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯛꯁꯝ, ꯄꯥꯝꯕꯣꯝ 2, ꯈ꯭ꯋꯥꯡ, ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯍꯣꯜ 2 ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯍꯣꯜ 2 ꯑꯁꯤ ꯁꯥꯏꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯣꯜ 2 ꯑꯃꯒꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯄꯨꯟꯅ ꯍꯣꯜ 9ꯅꯤ꯫ ꯅꯝꯕꯔ 3, ꯄꯤꯛꯆꯔ ꯑꯁꯤꯗ ꯎꯔꯤꯕ ꯎ ꯑꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ? ꯄꯤꯛꯆꯔ ꯑꯁꯤꯗ ꯎꯔꯤꯕ ꯎ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯄꯤꯛꯆꯔ ꯑꯁꯤꯗ ꯑꯗꯣꯝꯅ ꯎꯆꯦꯛ ꯑꯃꯈꯛ ꯎ ꯑꯁꯤꯗ ꯇꯣꯡꯕ ꯎꯕꯤꯔꯒꯗꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ! ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯎ ꯑꯁꯤꯒ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯃꯔꯝꯅ ꯑꯗꯣꯝꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯎꯔꯝꯃꯣꯏ꯫ ꯅꯝꯕꯔ 2, ꯄꯤꯛꯆꯔ ꯑꯁꯤꯗ ꯑꯗꯣꯝꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯎꯕ ꯐꯪꯕꯤꯕ꯭ꯔꯥ? ꯁꯀ꯭ꯔꯤꯟꯗ ꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯗꯣꯝꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯎꯕ ꯐꯪꯕꯤꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯅꯝꯕꯔ 1, ꯄꯤꯛꯆꯔ ꯑꯁꯤꯗ 𝘁𝗏𝗀 ꯀꯗꯥꯏꯗ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯁꯦꯀꯦꯟ 10ꯒꯤ ꯃꯅꯨꯡꯗ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯃꯁꯤꯗ ꯎꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯣꯝꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯆꯨ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯃꯔꯝꯅ ꯑꯗꯣꯝꯅ ꯍꯦꯛꯇ ꯈꯪꯕꯤꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯔꯨꯞꯁꯤꯡꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯇꯣꯄꯤꯛ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯇꯣꯄꯤꯛ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫